Muktada Manipur Mirror Miamu Taram Noksari Loinana Channel Sina Ngasisu Hana Tagat Kaduba video se Mamangai Hana Tagalakpa video Kagadi Kargadum Kenaragani Habadi Kenaragani Habdia take a Sunate Ayaxi Handase Larike Am Pavani Larixu Marankaina lady Hazikche Warike Ama lady Lagi Warike Amus lady Aduga Hogi history over Warike Amosu Yanambadum Hazik Tanazare Yex Lagi Matando Amorum Panayam Madum lady Ado Laibisida Hana Larishum Park Pisida Kanaba topic a Musum Tingnova Aduga Yam Sutiele Sigi video Sitian Stingni Ado Man Kanaba the Ogadova Mipum Kudimun Kanabu or Gadova video of the Organicale Hybidi hacking a Sigi videos Yamasigi topic Semian Ubira Magani to picture the Harize Tum Hogalapada Maliam Lepachida Karamukona Hana Tinga Heaven Karamukona Hana Kong Tagada Havugum, someone have a tare. Hidiba hacking a sigi video sida Shamzariba, see a hana like Amadi Tanzabadi, may and Kudol Tamzagate Ojavani, say Hana Yam Kanga did not Ojavan Sadi Idon Hizeri, Muba Quasia, Ahoina Tumhe Hogolpaza, Masida, Ahogi, Mubigi Labs, Missing Jigi, Magi Procedure, chapter Anova Maho, Samane. Aduna Aquina Hogolpamatamda, Mimi Makadi Pole, me Kudimuk Manade, Aduna. Mi Yamana Mase Tumogolopizda, Ma Pamung the Kongle Bakting Dirkanda, Ma Lai Han Querambus Yawe. Aduga Kongle Baktingam Dida, Malamne Paksho Querambus Yawe, Level Kanava, Aduga Kong Tolaga, Hamo Akogi, Mapan Tolaga, Koro, Mita Querambusudum Yawne, Hide Mimigi Makan Makan. Mana Queram Misika, Mana Tumba Hogolopaga, Kongle Bakting Dirkanda, Mana Queram Zaribsin Karigino, have a say. I Sada Querim me dugi have tare, Numituma, Mase, and Nungai Nova, have the Yafanungai, Wenova, Mongolo Nova, Adugumba, Adugi the Mactani have tare. Mahagna, Nasigino Misida, Togodo Tabok Torum Kiamale, Ado Torum Singado, my partner with the Mutamasi, Han Querim Novang afternoon. Aduna, Nasigi Agi Biduas, the Train Harise, Masi, Akogi lining drama, Amamagi Wanatana. Masih hanya semjari bersidi, miam mipung kudu multakan argani kandara ai semja bakaktani. Maramasina ngasih hang nama miam dokudol tamjari base, Maliam lepak sida aku itu mogol pematamda kalau makona hana Maliam lepak se shock kata gaya bagi matang ni, masih lari kasida hang na lari amat hingga zai lari, adu dah yarum betul matungin ni hang ngasih hajari besiju. Madudi aku ina kariguma tabak thoro mama satu dai. Siga aku itu mogol pa siga ani jaharap adu mana, nomagi nomagi kong salam dai thaba ma aruba thabam salam dai da akoina atopa migi maron hargan jatra tawbu kain hainari sigi kong salam dai matam sida yan aruba thaba ma haitare adugi matang sida akoina karigum khadum yenge lohongba gi bona kong thangdo salam dai matam dusu ma jatra tawum dai da karigum kha yenge aduga samana bomongda akoi yeng bayai adu like sing matugina ne haramise Kamain haram gaya matamda hafta amada numitare ni lay numitare ni sida namajing di horoga thang je phobugi manung sida akoina sor laiba maike na ma yeng sor laiba maike je kamai yeng haram matamda akoina nomajing oi taragadi sor je yet omda lairaba adui taragadi khong je malem tepak sida khong ahama thaba je yena thagadabne hai adu maite khoigi oina amu hajarbuda akoigi tume hogolakpa matamda akoigi sor je yengaga Agi moniko, aduga koi malam le baksima de dum hana le kat kadam ne haiba mulai bene ahalaman sing hainaba adugi matung tarpada khoina khong sina mo malam le baksi theng mo tamje kamai yeng de haiba matum da hajiki nomajing numise masi oiraba numise nomajing oiragadi khoigi soje yelom da lay re yeng gadabne aduga yelom da lairaba khong sina yetta thamaga kumda gadaba aduga samane adugumna nomajing numisida igi arubu thaba ma jatra salamda haitare sathomda sida su adu main toruga yeng gadabne nomajing se yen oi gadaba aduga haiba nomajing numisida hangna yena oi gadaba se masida oida leramaba adu yena lerakpa ngahak ngaiba ma natragana karigumba yamna nangna tangai fadana arubu thaba ma chathok tore haida nangdre haitare timing je thenge haibutare tomogoro budoro adu itaragadi nang numituda yet na thadra so oina dum ta thara kumda ekhalo so laiba maike da dum kum habane maike di adubo numitugi oina nomajinu mita yet lagi da bane habane aphaboi bagi matungina adu kariguma yet laitraba oida lairama ba adu targadi numitu kitang pang di habane
yam fatte khote habdi nate pangde haibu wane aduna nomajingda yet oire adugi matungda ningthauka abada oi oiba adugi matung oi oiba numituna oina tharani marane faksida aduga ningthauka ba mathangda leba popa loba popusina amu yet amu legedawa adumai tawdana nomajingdagina thangje buksya yet oi yet asmai sum chatpa haibadi nomajingda yet oire ningthauka abada oi oire leba popa yet oire himjage sada oi oire sagojenda yet oire iraida oi oire aduga thangjada yet oire madugi matung nomajing ma hobda aduda mu yet oiba thangjaga nomajinga anisima yet thangna le hairiba solaiba maikesida malemda khonghan thagadabni yet yelomda lermana yenan kumba oiromda lerman oiromda han kumba aduga lairamiba numitugi matungina haini hoji haijabiba nomajing numitana yetna leiba phai nithogalu numitana oina leiba phai adumaina lairami habitare aduni asige hake video se yam sangmusu oide aduga sige video sida kanagum khana de akhagi sigi posidi adu hindu gini adagi na mayam tonglakpa dum yawe ai mamangi video thagapda su dum hainer pi yawe ta singna makidi sidi aina mayam da knowledge oina wi damakta sum ikhalak sing haibutare mokhoi da sum kanan wi damakta senjabam khaktani adu masida lining ama magi wa leite sidi akhagi mi duna thajabagi makha pole aduga tawningdaba mi sum yawgani aduga masi thajadaba sudum yawgani thajaba mi sudum yawgani mi makhal yami aigi subscriber mayam makta dum mi makhal dum yami aduna mayam gi khalaga aduga naharol singi khalaga mayam bu phaning bagi aigi asigi video si jum hapsalakpani mayam da kanaram godra kanaram moidra haibududi aiju haibuding amde adugu hairi base mamangi ahal mansing sum hairam budo lairik ta yawum banina masi khara dum kana gadra khalaga asigi topic ase aiju hapsanjarapani video se meng tabi bidamukta haininga leitana thagat phungdoksari channel sibu nungsibiduna subscribe tobiro mu haiduna haijari thagat sari kanglei fa imana yaifare